Akaswani Imphal, Wahengbam Washington Pau Pajeri, Ahanbada, Maruiba Pau. None Zilagi, Khongchang Railway Station Yorakadaba, Chana Taknaba Poche Puba Railgari Ama, Ngasi Guwahati de Gilam Tarakre. Raijasigi Relief Camp Singda, Sangjapam Lauduna Lady Bamui Singidamak, Sarkarna Saba, Prefabricated Yum Sing, Lakliba August Hapawada, Lushinaba Pandam Tamle. Imphal East amasung Imphal West Zilada hayang ayuk pung mga dagi numidang wairam pung taruk pawag curfew komtokani. Kendragi Information amasung Broadcasting Mantri Anurag Thakur na hairi Janna Bhagidari amasung Janna Andolanda Community Radio na asoba thogdang laubayay amasung Uparashtrapati Jagadip Dhankar na hairi masama upawag kunay amasemgat na bagidamak naharol singbu rajniti ki khut changhandana capacity building amadi masage haitoi singdoi ba hingat hanaba sakti pigadabani. None Zilagi Khongchang Railway Station Yorakadaba Chana Thaknaba Pochai Puba Railgari Ama New Guwahati NF Railway Station Dagi ngasi lamtharakre Raijasida Alu Tilhau Sing amadi atai Chana Thaknaba tangai phadaba polam sing Puba daba tarani tho yawba railgari adu ngasi ayuk lamtharakhibani Railgari adu hayang ayuk Jiribam Railway Station da thunglaba tungda Khongchang Railway Station gi damak amuk hanna lamtharakani Pochai Puba Railgari Jiribam dagi Khongchang phawba chatpa yagadra haibadu ngasi bogi ama yawba ahangba railgari amana Jiribam dagi Khongchang phawba chatuna yangshinki Manipurda thokliba irang asina maram oiduna mayum makai leitabadagi relief camp singda changjapam lauduna leiriba miyoi singidamak sarkarna nauna sariba prefabricated yum sing lakliba August tha phawbagi manungda mapung phana loisinaba pandam thamle Yum Singasi Sabagi Tabak Paikaliba, Manipur Police Housing Corporation gi SE P. Brajendrona, Lusingba, Mihut Kangbu Amanangasi, Pongmi Singda, Yum Singadubu Yangshin Bagi Kongchata, Wapamasi Pongdok Kibani, Magna Hai, Relief Camp Talay Bamio Singasi Damak, Matam Karigi Obe Yum Singasi, Imphal East Zilagi, Sajiwat Jelgi area, Taubal Jilagi, Yaitibi Lokol, Amasung, Bishnupur Jilagi Kwaktada, Sabagi Tabak Chatari, Magna Hai, Yum Singasi, Sabagi, Zada Kuntra Hendaloishile. Raijasida Hojik Waiba Piba Masina Maramoiduna, Mizoram de Ladiba, Manipuri Singak Senaba, Manipur Sarkana, Tubamatam da Tabak Lokatnaba, CPI, Manipur State Council na Haidi. Imphal Thokpa, Chero Lamada Dolasina, Mizoram de Ladiba, Manipuri Sing Puthoraknaba, Sarkarna Charter Flight Tabinaba Amashung, Manipur Sarkar Gimihut Amathaduna, Awabatarba Mio Sing Kannabohanabada, Honanaba, Dabitauri. Committee of Forward Clubs Thongju Amadi Apunba Maya Paibi Loop Thongju na Punna Sindu Nangasi Raijasida Hojik Oiriba Piba Masigi Matangda Kananai Nabagi Thoramama Pangthokre District Veterinary Office Imphal Eastna District Administration ga Kusam Naduna Naurem Birahari College ta Hangliba Relief Camp ta Numit Humni gi Oiba Ok Loibagi Skill Development Training Program Amasu Pangthokre Interfaith Forum for Peace and Harmony Manipur na Sinduna Raijasida Hojik Thokliba Kangluki Irangasi Loisina Batak Sinduna Bharat ki Rashtrapati amasung Manipur gi Rajyapalda Memorandum Pisinkre Forum asina Irangasida Mara Leijadabi Nupi Singi Mataka Chathakiba Hingsagi Thokdok Singi Matangda Nongmi Oiba Interfaith Fasting Prayer amasu Imphal gi Manipur Rifles ki Getta Leba Haying Khongban gi Lining Thosna Mahi gi Laisanda Pangthokhi May Marida Nupibu Kongoina Kibagi Togdok Adabu United Manipur Muslim Women Development Organization na Yaning de Bapongdokli Sero Lamada Organization na Sina Raijasida Santi Poraknaba Punna Hingminabagi Punsiro Lama Sengkat Minabagi Matam Yore Hairi Bishnupur Jilagi Thanga Kendragi Manung Dalaiba Organization Singi Apunba Mifam Amana All Thanga People's Organization ko balup ama siyembaga loinana Raijasida Hojik Thokliba wathok asi loisinaba amatta oina punsinduna thabak tawminnanaba amadi miyamna tawgadaba amasung tawoidaba thokdang kayagi matangda akhang ai singa mifam pangthoktuna khananainanaba warep laukhre Raijasida Thokliba irang asi loisinaba ima singi apunba khongjang ama sangsinnabagi damak paujen bachatpada garina thombadagi leikidraba ningombam
Noni Balagi Mapamdangasi Kaitel Pambising Naikai Kumnaba Utkre Khwairambon Ima Kaitel Joint Coordinating Committee for Peace na Sinduna Pangthok Kiba Thawramaduda Kaitel Pambisingna Laikhidrabigi Photoda Haikal Laikat Tamduna Ikai Kumnaba Utki Misi Asigi Matangda Semkiba JAC Amadi Imung Manungna Sinduna Singjamai Kaitelda Ikai Kumnaba Utpagi Thawramama Pangthokduna Miyamgi Khongchat Amasu Chatki Tabiriba Pawasi Akaswani Imphal Dagini Imphal East amasung Imphal West Jilada hayang ayuk pung mga dagi numidang waidam pung taruk pawa curfew komthokani adumainamak Imphal West ki didim lambi ki Kaisampat junction dagi Ningthem Call crossing phawbadi curfew komthokpada yauroi Kaksing Jilada hayang ayuk pung mga dagi numidang waidam pung mari phawba duga Bisnupur Jiladana hayang ayuk pung mga dagi numidang waidam pung mga phawba curfew komthokani Thawbal Jilada hayang ayuk pung mga dagi numidang pung nipan phawba curfew komthokani Raijasida Hojik Waiba Pibam Masidagi Mayum Makai Tadokuna, Relief Camp Sing the Sangjapam Lauduna Laiba Muishinda Hojik Chu, Tengbang Pibaki Tabak, left in the Satari. United Rural Development Society Bon Tarapur Kasarna, Vishnupuram Sumkaksing Jilagi Mapam Kayada Hangliba Relief Camp Singda, No Magi Tangai Padana Sangba Polam Singamadi, Selgi Tengbang Pikre. Sangai Pro Integrated Welfare Association ki members sing nangasi Mekola da leiba Gulab Higher Secondary da hangliba relief camp ta changjapam lauduna leiba mioi singda sel gi tengbang pikre Bisnupur jila gi Khojuman tabi gi khulngak liba khunja singda khongnang phaidekpi apunba maira paibi lupna chana thakna ba yauna atai tangai phadaba polam singi mateng pikre Women Social Welfare Association Wangkai Angom Laikai ki Maya Paibi Sing Nangasi Bisnupur Jila ki Phubala High School da hangliba relief camp sing da leiriba mioi singda chana thaknaba madiati polam kaya tengbang oina pikre Nehru Memorial Club amasung Top Youth Club ki manung channa leiba apunba nupi sing nasungasi Tangjeng Khunau Sairel Lengang tabi amasung Khojuman tabi da hangba relief camp singda chana thaknaba polam sing tengbang oina pikre Luang Sambam Mayai Laikai gi Ima Kharana Imphal West Jila gi Kautrukta leiriba Relief Center amadi khulngak liba khunja singda chana thaknaba amadi selgi mateng pikre Maitei Langgol Warok Laikai gi Ima Ibel singna Khojuman tabi amadi Chairen Mangjil gi khulngak liba volunteer singda selamadi chana thaknaba polam sing tengbang oina pikre Oriental Club Khongman Mangjil Center for Human Rescuer nasu relief camp amadi khulngak pa volunteer singda tengbang gi polam sing pikre Kadangbam Part 1 amasung 2 amadi Senjam Chirangda khulngak liba khunja singda ngasi Khurai Ahonggai Laikai Maira Paibi Nupi Lup Eastern Educational Club Khurai Ahonggaina chana thaknaba yauna tengbang gi polam kaya pikre Kendra gi Information amasung Broadcasting Mantri Anurak Thakurna hairi janna bhagidari amasung janna andolanda community radio na asoba thodang lauba yai New Delhi dangasi Regional Community Radio Sanmelan hokdokpa amadi Community Radio Award yanthok labatungda Sri Thakurna hai Laibak asigi mafam kayada radio yahonnabagi pandam goloinana auction ge ahum suba base ki makhada sarkarna sohor sani marfumarida channel chanipan subna nipal nilam tawgani mangna hai Laibak asigi lamgi sada marfu aduga apunba misingina sada marfu dragi mathakta hojik radio na yahonbang amle Community radio na tongan ba kanglup singda pau sandokpada sauna thodang lauri hainasu mantri na makhata ki Mangna hai Laibak asigi khwaidigi sotharaba saruk singda gyan lausing piba amadi samasya ke akukhan badasu masina sauna thodang lauri hauki besahi mapalasida community radio station samri nifunipan hangdokkiba sidasu mantrina apenba phongdokki Angang singda chathaba miot minegi sang wangba mafam natraga jila singda Child Care Institution CCI sing linkhat pada sarkar na piba yaba mateng pigani haina Kendragi Women and Child Development Mantri Smriti Zubin Irani na hairi Angang singbu asoyangam thokhanda nangak sen bagaloina na makoigi yaipa thorang paikhatpa haibasigi matangda Mumbai da pangthokkiba regional symposium da wangang bada mantrina anuba CCI sing natraga ahenba CCI sing linkhatna ba sarkar na sem sabang amnabagi damak mari leinaba miyoi singa angang sangi samasya gi matangda mantraloida sithi iduna khanghalakna basu mangna haiki
Bharat Sarkar ki Women and Child Development Mantraloy na sinduna angang sing na mayok na riba khudong chadaba sing ki matangda khanaba ahum suba nongmagi oiba regional symposium aduda Maharashtra, Goa, Gujarat, Andhra Pradesh, Telangana, Dadra and Nagar Haveli amasung damane na diu na singba raija sing amadi Union Territory sing ki mihut sing saruk yaki Akashvani Imphal dagi pau tabiri Uparashtrapati Jagadip Dhankar na haidi masamau phabak khunai ama semgatnabagidamak naharol singbu rajniti gi khut changhandana capacity building amadi masagi heithoi singthoiba hengat hanaba sakti pigadabani New Delhi gi Bigyan Bhavan da ngasi Jamia Millia Islamia gi centenary year convocation da wangang bada Sri Dhankar na hai laibak asi sengatpada human resource haibasi yamnamak maroiba masak amani Uparashtrapati na mahiroi singda gold medal singchu yanthokpaga loinana mahiroi singna innovator entrepreneur singbo oiduna makhoi masagi oiba startup sing lingkhatnaba sohaiki Gujarat ki mafam kayada akanba nong subadagi isaugumba phibam mayok naribadu Kendra ki Griha Mantri Amit Shah na ngasi yangchinkre Twitter da thagatpa warolda Sri Shah na hai Gujarat ki Mukhyamantri Bhupendra Patel ga phibam adugi matangda wari sanare Jamuna Turel gi hauzik isingi imai wangkhalak libadu gi matang da sumahangna Delhi gi Uparajapal BK Saxena ga wari sanakre Isau gi awapan ang laba miyam da tengbang pinabagi damag State Disaster Response Force amasung National Disaster Response Force ki kangbusing sem saduna leire hainasu mang makataki Satnai raba Freedom Fighter Singh Bal Gangadhar Tilak amasung Chandrasekhar Azad ki mapok kumondang asi Pradhan Mantri Narendra Modi na makhoi ki mapam daikai khumnabo utli Ningtam Lanmi Bal Gangadhar Tilak ki mapam daikai khumnabo uladuna Pradhan Mantri na Twitter da thagat pawarol da hai mapung phaba ningtamba dabi tawraduna lok maine tilakna laibak asidagi British ke sasan muthatnabo honaki ma ki thongna lingjel amadi ningtambagi ihauda kathokkiba kaya aduna miyamda maraibak ningbagi wakhalot hengat hangagani Chandrasekhar Azadpu Bharat Imagi Thongna Parba Masa Amani Haina Singthara Duna Pradhan Mantri na hai Mama Leibapu Kannabagi Damak Azad na kathokkiba duna Bharat Basi Punamaki Punging Thawalagani Lok Sabha Adhyaksha Om Birla Rajya Sabha ki Deputy Chairman Hari Bans amasung Sangsad Sadasya singnasu Bal Gangadhar Tilak ki mapok kumondang asi Parliament House ki Central Hall da Laikhidraba Freedom Fighter asigi maphamda ikai khumnaba utkre Kendra ki Youth Affairs amasung Sports Mantri Anurag Thakur na anisuba Fit India Quiz ki State Round mai paklaba miyoi singbung asi Mumbai da harau taram na okre State Round mai paklaba singi manungda None Jila ki Longmai Part 2 ki Tangjai Public Higher Secondary School yauri State level ki winners singda sel ki mana amasung certificate sing piki Lisingani taram apalda Pradhan Mantri Narendra Modi na hudokkiba Fit India movement ki saruk ama oina competition na dupangthokkibani masina Bharat pu masamau phaba amadi heithoi singthoiba laibak ama oihannabagi pandam thamli Imphal ki Khumal Lampak Main Stadium da chathariba chahi 13 makhagi nupi gi state level Super Toe Cup International Football Tournament lisingani kulhumdoi gi ngasi sanakiba semi final match singda Wangoi Higher Secondary School amasung Anandapurna School of Science mai pakre Anandapurna School of Science amasung Wangoi Higher Secondary School anina hayeng nungthil pung anida makhaida final match sanagani Bharat ki Asian Champion Singh Satwik Sairaj Ranki Reddy amadi Sirak Seti ki jurana world number 1 Indonesia ki Hazar Alfian amasung Muhammad Rian Gijura Bumaithiba Piduna Korean Open Badminton Tournament lisingani kulhumdoi gi nupa gi doubles title lawkhre Aroibada maroiba pau amukhana None Jila ki Khongsai Railway Station yorakada basana thangna pochai puba rail gari amanga si Guwahati dagi lamtharakre Rajya si relief camp singda changjafam lawduna leiriba miyoi singi damak sarkar na saba prefabricated yum sing lakliba August thafawada loisinaba pandam thamli Imphal East amasung Imphal West jilada hayang ayuk pung 5 dagi numidang wairang pung 3 fawba curfew komthokani amasung Uparashtrapati Jagadip Dhankar na hairi masamau phabu khunai ama semgatnabagi damak naharol singbu rajniti gi khut changhandana capacity building amati masagi heithoi singthoiba hengat hangnaba sakti pigadabani Paulo Jare